PAODAM miyeng tabiribasingbo ahan mamaktada binitana taramnok sa bagloyana kurumjari. Hauzik PAODAM asigi maroya pao pijari. Nonglay nungsit amadi len soolabasing gilingana state disaster relief fundagi lupa crore taruk henbagi kaithokle haina Chief Minister N Birena phongdokre. Nonglay nungsit amadi len yauna su kiba nongna amangata tholaba kayabu lengakna thubada mateng pangna bahona biyu haina ke mega sandrana phongdorakle. Maharaja Narasingha ki sani humpuinthoi suba mapok kumon thoram pangthokre. Loyana Enforcement Directorate na lupa crore kunmanga Sanjip Lal Kauba miyoy amadagi phagatkre. Mapungayo Paulo Birasi Ngarang thokiba akanba nonglay nungsit amadi len yauna akhak araw galoyana sukiba nongna soalaba yumamadi miyoy singidamak lengakna state disaster relief fund SDRF tagi lupa crore taruk lak mapan kaithare haina Manipuri Chief Minister N Birena phongdokre. Ngasi Babu Prada Leiba CM Secretary ta pangthopa paugi mipa amada mahakna hai ngarang thokiba mahusagi laibak thiba thodok aduna maram oiraga hauzik phawbada Chathaba survey report ki matungina yum lising tara manga samri kun manga mang ta le yum son ki bana maram oiraga leifam leitraba singi hauzik district magistrate singi khutangda relief camp nipuni thoi hangdok le hairiba amanga ta thoglaba yum singa sigi manungda Impal West da yum lising taruk subna yankai humdoi Impal East da yum lising manga satruk Bisnupur da yum lising ama cham maudra Thobal da yum chanipan Kaksing da yum chamakun Ukrul da yum chani Tamenglong da yum cham kuntra None da yum chamakun Kamjong da yum chama Churachandpur da yum chawa nipu Kangpokpi da yum chani humpuni toy amasung Tengnopal da yum chani humdra mangani State Disaster Relief Fund ki khuthangdagi kaithariba santhang asi Singgi District Nipan da lupa lak nipu Tamgi District Tarukta lupa lak yankai ni Hauzik su makhata na amangata thoklaba kayagi report lokhatli Hauzik oriba piba masida lengana miyamgi damak thabak thoram sing paikhatli masida lamdam asa leiriba CSO singna su awaba taraba miyamgi damak mateng pangbiyu Miyangi khudong chananabagi damak district singda grievance cell hangduna miyamgi mateng pangnaba honari masigi khuthangda awaba taraba singna report tawbiyu amadi CM da high sigi telephone number hangduna leiri masidasu call tawrakduna khudong chadaba sing adu phongdok pirao haiki election code of conduct even in the community side she only adu na for adu lady machinery SDRF ki maybe department ki norms ki matumna deputy commissioner sing khutanga Raja Singh Henry Bawa Singh Thangana na mudoi koi deputy commissioner chief secretary kan namoida advisor ka mayam liwat na koi kona jan ke wakun ji thank you Natural disaster thokuna miyamna kham thengna awaba mayok naringe manungda pochagi mamal hengana yonbe yaroi haina Federation of Civil Society Organization Folks Manipur gi maikai dagi phongdorakli Folks ke Secretary Information Public Relations and Thadorok Pacherol amana hai ngarang Manipur gi tongan phamsingda akanba nonglei nungsit amadi lena yum kaya mang tahan kiba mana masing mahai marong poultry farm amadi ate sinsang macha kaya mang ta kiba miyoi kana lekhidaba atopa amana soktuna laikana kiba punamaki awaba nungaitabada Folks Manipur na su saruk yari thodosi natural disaster mo oiba taraga su masagi oijaba thiba miyoi kanglup kharana Chahi kharagi matam asida Park sana Manipur gi park chawbo umangi saruk sing kokthokduna poppy plantation torakpadagi mahusagi khal kairaktuna thokpa thodo amani haina lowi Hauzik tholiba sahi ama henjilaklaba lana sida mipum khudima kham thengna wanaraba matam asida ngarangi thodo asina lu kokpada len taba haiba pawro aduma iramda masigi miyamda thoklare laibak thibadi miyamna kham thengna wanaraba matam asida yung kupnaba roofing seat ki mamal hengkana yole haiba wafam ama lakpasi tasengna Manipur gi oina yamna nungaitaba amani haina lowi masimana chumba oiba taragadi adugumba lalonba sing adu miyamgi yeknabani haina lowbaga loyana
ꯐꯣꯛꯁꯅ ꯗ꯭ꯔꯥꯏꯕ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯃꯃꯜ ꯍꯦꯟꯒꯠꯅ ꯌꯣꯜꯂꯝꯕ ꯊꯦꯡꯅꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯄꯨꯝꯕ ꯗꯨꯀꯥꯟꯗꯥꯔ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯋꯦꯠ ꯑꯦꯟ ꯃꯤꯖꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯁꯨ ꯈꯨꯗꯛꯇ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯃꯜ ꯍꯦꯟꯒꯠꯅ ꯌꯣꯜꯂꯤꯕ ꯗꯨꯀꯥꯟꯗꯥꯔ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯂꯦꯟ ꯌꯥꯎꯅ ꯆꯨꯔꯛꯈꯤꯕ ꯑꯀꯟꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯥꯡ ꯑꯇꯥ ꯑꯃꯗꯤ ꯁꯣꯛꯍꯜꯂꯕ ꯀꯌꯥꯕꯨ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯃ ꯇꯧꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯚꯋꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯋꯥꯊꯣꯛ ꯑꯁꯤꯅ ꯃꯤꯌꯥꯝ ꯑꯁꯤ ꯁꯦꯜ ꯊꯨꯝꯒꯤ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯂꯦꯟ ꯌꯥꯎꯕ ꯑꯀꯟꯕ ꯅꯣꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯒꯤ ꯌꯨꯝꯁꯤꯡ ꯄꯥꯛꯇꯛꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯁꯤꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯒꯤ ꯐꯪꯕ ꯄꯥꯎꯅꯗꯤ ꯀꯔꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯇꯦꯡ ꯄꯤꯒꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯔꯤ꯫ ꯁ꯭ꯄꯦꯁꯦꯜ ꯄꯦꯀꯦꯖ ꯑꯃ ꯁꯦꯝꯕꯤꯗꯨꯅ ꯁꯦꯟꯇꯔꯗꯒꯤ ꯂꯧꯒꯗ꯭ꯔꯥ ꯑꯃꯗꯤ ꯁ꯭ꯇꯦꯠꯅ ꯀꯔꯤ ꯀꯔꯝꯕ ꯄꯦꯀꯦꯖ ꯁꯦꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯑꯃ ꯃꯤꯌꯥꯝꯗ ꯊꯝꯕꯤꯕ ꯃꯊꯧ ꯇꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯊꯣꯛꯂꯤꯕ ꯑꯁꯤ ꯅꯦꯆꯔꯦꯜ ꯀꯦꯂꯥꯃꯤꯇꯤ ꯑꯃ ꯑꯣꯏꯕꯅ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯇꯧꯗꯕ ꯌꯥꯗꯕ ꯑꯃꯈꯛ ꯑꯣꯏꯕꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄꯤꯌꯨ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯗꯤꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯡꯂꯤꯕ ꯑꯁꯤꯗ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯀꯦꯟꯗ꯭ꯔꯒꯤ MLAꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯦꯂꯞꯃꯦꯟꯠ ꯐꯟꯗꯅꯆꯤꯡꯕ ꯀꯥꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯂꯩꯉꯥꯛꯀꯤ ꯆꯞ ꯆꯥꯕ ꯊꯧꯔꯥꯡ ꯑꯗꯨ ꯈꯪꯍꯟꯕꯤꯌꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯨꯗꯛꯇ ꯊꯣꯛꯂꯛꯄ ꯑꯁꯤꯒꯨꯝꯕ ꯀꯦꯂꯥꯃꯤꯇꯤ ꯃꯌꯥꯝꯁꯦ ꯃꯁꯤꯗꯤ ꯏꯃꯤꯗꯤꯌꯦꯠ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐꯁꯦ ꯄꯤꯅꯅꯕ ꯁꯔꯀꯥꯔꯅ ꯂꯥꯎꯊꯣꯛꯄꯤꯒꯗꯕꯅꯤ, ꯄ꯭ꯔꯖꯥꯗ ꯈꯪꯍꯟꯕꯤꯒꯗꯕꯅꯤ꯫ ꯁꯔꯀꯥꯔ ꯍꯥꯏꯕꯁꯤꯅ ꯄ꯭ꯔꯖꯥꯒꯤ ꯃꯄꯤ ꯃꯄꯥꯅꯤ, ꯑꯗꯒꯤ ꯃꯁꯤꯗ ꯄ꯭ꯔꯖꯥꯗ ꯐꯪꯒꯗꯕꯁꯤꯡꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯎꯊꯣꯛꯄꯤꯌꯨ, ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯣꯔꯝ ꯑꯃ ꯊꯥꯔꯒ ꯉꯁꯥꯏꯒꯤ ꯃꯌꯥꯝꯁꯤ ꯀꯩꯅꯣ ꯇꯧꯔꯅꯤ, ꯇꯤꯟ खरा पीब खोप यूम क्या पीदों है खंगदे अनबदी हूँ लेन तारीब खोलीबसे मणिपुर कुकी जो टेरोरिस्ट मणिपुर थुगाइनब होनरकपदगी मैतेइसिंगना मपुंग ओइबा थौदांग लौदुना लान थेंगनबदगी लमदमसिगी मियाम अवाबा मायोंगनरिङैदा नुमित खरनी ममांगदगी नोंग नुंसित अमदि लेन तादुना मांगता कया थोक्तुना हेना अवाबा मायोंगनरे फिबम असिदा नोमदा चंगद्रबा याद्रबा पोलमसिंग अमदि नोंग नुंसिना मांग ताख्रबा युमसिंग सेमजिन साजिनबदा चंगदबा मचाकसिंग ममल दुकान फमलिबसिंगना हेंगना योनबगी थौंग कया चथरकपबो प्रोटेक्शन एंड प्रिजर्वेशन कमिटी मणिपुर PPCM ने यानिंगदबा फोंदोकपगा लोयना थौंग असि ngakpiba ngamloi करिगुम्बा PPCM ड्राइव चथबदा पोट की ममल हेंगना योलंबा थेंगनरबदी मदुगुम्बा दुकान अदु सही अमदगी तादना थिंगबा नत्रगा मतम पुनमकी ओइना थिंजिनबगी फिरेप अमा लौरगनी PPCM ख्वाइरंबन कैथेल के कोइबदा लेरिबा दुकान सिंगदा पोट की ममल हेंगना योनब्रा हाइबगी चेक तौबा होखिबगा लोयना दुकान फमलिबा सिंगदा पोट की ममल हेंगना योनदनबा खंगनबा होख्रे हाइना PPCM की पब्लिसिटी कन्वेनर की चेरोल अमना फोंदोरकपगा लोयना अवाबा तारबा सिंगना युमसिंग सेमजिनबा मथौ ताबा पोलमसिंग लैबा चटपदा दुकान सिंगना ममल हेंगना योनबा थेंगनरबदी खुदकता PPCM की थौमिसिंगदा पाउ पिबियो हाइरी मालेम की एनवायरनमेंट डे गा मरी लेना था अमसुंग चथगदबा तरु तनाना थंबा था क्लीननेस मन हौदोकपगी थौराम अंगसी कक्सिंग वाइरीदा लेबा कोंगोई कम्युनिटी हॉल दा पांगथोखरे कक्सिंग वाइरीदा लेबा क्लब तरुक कक्सिंग पॉपुलर स्पोर्टिंग क्लब KPSC कक्सिंग टाउन क्लब KTC एडवांस वॉलंटियर ऑर्गेनाइजेशन AVO सेना एथलेट्स ऑर्गेनाइजेशन साउ यूथ यूनियन क्लब YUC अमसुंग आइडियल यूथ एसोसिएशन IYA न पुंसिनदुना सेम्बा यूनाइटेड क्लब्स ऑर्गेनाइजेशन UCO न सिंदुना चथगदरिबा क्लीननेस मंथ हौदोकपा थरामदुदा नौरेम संजीव कुमार केयरटेकर चेयरपर्सन कक्सिंग म्युनिसिपल काउंसिल ना अथोइबा मिथुंग M. Brozen, President United Club Organization UCO Kaksing Wairina Tharamappu P. Sanahal Caretaker Councillor Ward Number 4 Kaksing Municipal Council Amasung Naurem Ramchandra Executive Engineer Kaksing Municipal Council Anina Akhanaba Mithungsing Oina Saruk Yaki
North East Asia khaktada uba white chick sterling Manipur so han boy na ure hairi wildlife explorers Manipur ki thomi sina left na thara pau section yoiba survey amada white chick sterling koba ujegasi Imphal West district ki Lamphel patta saktaba thengnare amadi photo namle usegasi wildlife explorers Manipur ki thomi loyang amba irung bamna April ki tang 13 gi ayu pung 8 aduaida songa thijabi haina khangnaba Pied Sterling singi marakta chaktarambadagi ahanba oina photo namkhibani hairi The Maharaja Narasingha Memorial Committee Phalmadi Sri Sri Govindaji Temple Board Nomaibung Anina Kusamnaduna Maharaja Narasingha ki sani kunthani thoi suba mapok kumon ngasi Sagolban Mabudo Mantri Lekai da pangthokre Kumon aduda Maharaja Narasingha ki photo da hai laikatuna ikai khumnabu utpagaloyena palai sai sukatki Tharamaduga Marilena Maharaja Narasingha Memorial Committee Ya School Imphal West ki General Secretary R.K. Priyo Kumar Singha na phongdorakpada Maharaja Narasingha miyam gi thabak tawduna lakhiba miyoy amani chahi tare khuntakpa thokhiba matamda mahakna karigumba awasing takthok lamdrabadi hauji ekhoina leiriba Manipur da leiramloi Burma da changjapam loduna leiramgani loyana hauji Burma da tholiba lana sigi saitheng ireisa singdasu soiduna phanglongani Maharaja Chandrakriti na angang oina ningthau oiringaidagi mahakna ngaklo oiduna lakhibani madugi matung chahi manga hena ningthau kubam hangduna leiba maramna mahakpu ningthau oinaba miyamna haibadagi lisinga macamapa nipu marida ningthau oikhi ngasi uliba pala asisu mahakna lingkhalambani mahakna miyamgi khanbirambadagi Manipurda leiba ngambani adubo hauzik Manipurda tholiba irangasna awaba phiba ama leiri haina Pongdoki Manipur ki athoiba mi khalaga mi tare da koi manapiani ozada police da ade home children home da punglei bada ade Manipur ki metrika mako oiba nipi da samanta na koina prize payment adu madigi chinga do koina COVID na amasung hosiki lam asin tawudagi akhoi madu yawdana ngasi phangkhe Miyoiba amana pokpadagi sidri phawba isai yawdaba leite haina Art and Culture Commissioner M Joy na phongdokre wafam asing ase Palace Compound leba Sri Sri Balmukunda Dev Music College Imphal ge humpuni thoirak suba mapok kumongi tharang college adugi auditorium da pangthokiba thoramaduga mari lena phongdokibani Tharamaduda Art and Culture Commissioner M Joy Joint Director Mrinasri Mairemba Madi Deputy Director G Dharmadas Sarmana Mathang Sina Chief Guest President Madi Guest of Honor Oina Saruk Yaki Tharamaduga Marilena Commissioner M Joy na hai Music haibasi lining laison jat bijat ki khenaba leitaba pochak amani miyoiba mana pokpadagi sidri phawba isa yaudaba leite lamdam asibu maleng yompham kayada saktak pangamliba si culture amadi civilization loyana lakpadagi ni isagi culture isagi tradition amadi isagi custom leijaba sina lamdam asibu maleng gi miyamda saktak pangamlibani lebak ama lamdam ama saktak pada lamdam adugi culture gi achoba thodang lei maramaduna lamdam asigi miyamna ano bai sai kya puthok labasu aikoi gi regional color amadi phoki leiriba machak sing adumak selabadi aikoi gi isai gi magun mangba ngamloi haina su phongdokki pada mirak pada jati wisata pada coba maduna aikoi satam mo ini adu bayam punamanga sei noi pamiri wa aduga isei sibi bakudam na aikoi culture ga nanawa isei sur kaya thoi khatidana hokta base to kaya mai yawa adugi apunba tongan ba sabon kaya tu thokpilga na monoba sei mahau bibiu pina honna biu hai sada hajar swalten Yeningkol Saidam Sangna Sinduna Natki Kunungi Sei Kongjom Parba Madi Penagyoiba Numitarani Chupna Pangtokna Lakpa Workshop Ngasi Loisingkre Kurai Sazolekai Deleba Kurai Kalavidan Bhavan Cultural Hall da Pangtokiba Loisinbagi Taramaduda Telosana Saigangi Hanagi Jila Parishad Tensubam Ratan Yeningkol Saidam Sangi President K.S. Nabakumar Kurai Kalavidya Bhavan President R.K. Narjisu Taramaduda Sarukyaki
ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯇꯦꯂꯧꯖꯅꯥ ꯁꯩꯒꯥꯡꯒꯤ ꯍꯥꯟꯅꯒꯤ ꯖꯤꯂꯥ ꯄꯔꯤꯁꯠ ꯇꯦꯟꯁꯨꯕꯝ ꯔꯇꯟꯅ ꯍꯥꯏ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯏꯊꯛ ꯂꯥꯞꯈ꯭ꯔꯕ ꯑꯇꯤꯌꯥꯗ ꯂꯩꯔꯤꯕ ꯅꯨꯃꯤꯠ ꯃꯤꯠꯅ ꯎꯕ ꯐꯪꯗꯕ ꯄꯣꯠꯁꯛ ꯀꯌꯥ ꯃꯤꯑꯣꯏꯕꯅ ꯑꯔꯨꯝꯕ ꯌꯥꯡꯕꯒꯤ ꯆꯥꯡ ꯄꯨꯊꯣꯛꯄ ꯉꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯥꯔꯠ ꯑꯃꯁꯨꯡ ꯀꯜꯆꯔꯒꯤ ꯑꯄꯥꯛꯄ ꯑꯔꯨꯝꯕ ꯀꯨꯞꯄ ꯄꯨꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯃꯒꯨꯟ ꯌꯥꯝꯅ ꯆꯥꯎꯏ ꯂꯝꯗꯝ ꯑꯃꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄꯗ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯤꯌꯥꯝꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯑꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯑꯩꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯕꯨ ꯄꯤꯛꯂꯤꯕ ꯑꯃꯁꯨꯡ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ngasi pangtholiba workshop asigumba kayada saruk yaduna lamdam asigi art and culture bu hena chakhotnaba hotnaminasi haina phongdokki Indian Red Cross Society IRCS Manipur State Branch na sinduna World Red Cross Day 2024 ga mari lena tongan ba thorong kaya galoyana thabum mama chathagadaba thorong gi chorama oina nomagi oiba voluntary blood donation gi thora ama ngasi rims lamphel da pangthokre ngasi gi EP bagi thora madu da mioi 18 na EP ki amaromda ngarang me manga da len yauna kanba nongloi nungsit kaloyana chukhiba nongna amanga ta thon kraba amadi son kraba pamsingda IRCS Manipur branch ki tongan ba district branch ki Red Cross ki volunteer singi maikai dagi nongloi nungsit aduna hena phibam solaba imung singda tarpaulin sing koina satuna yenthokre khongcha du da state branch ki chairman Narendra Ningomba vice chairman Dr Laisram Manglem secretary Athokpam Nabachandra state treasury Premjit Nauroiba amadi volunteer sing saruk yaki Mamang thagi nipandagi hoduna World Red Cross Day thabo amasum sathariba palan thorongi sarama oina Indian Red Cross Society IRCS Bisnupur District Branch Sayapta Foundation amadi Jennings Blood Center parom patna khusam na sinduna nomagi oiba voluntary blood donation ke ama Jennings Blood Center parom patanga si pangthokre Tharamadu Jennings Blood Center Parompat ki incharge Dr. Konsam Surjit IRCS Bisnupur District Branch ke Secretary Dr. Huidrom Roman Treasurer Thoksom Netaji amadi atai Thomi Singsu Saruyaki Tharamadu Masagi Yankai Mathoirak Suba Oina EP riba IRCS Bisnupur District Branch ke Secretary Dr. Huidrom Roman yauna mioi 18 registration tauki amadi maduda mioi 10 na lemna EP ki Dr. Konsam Surjit na phongdokibada Manipurda voluntary blood donor masing hengalakpana hospital singda igi awaba khara kokpada mateng oire adomoinamak mathau taba igi masingdi yamna watli maramasna Indian Red Cross Society na blood donation camp kaya leptana sinbiriba si thagatningai ni haiki All India Invitational Professional Boxing Fight Night da Manipur gi mohjin duna saruk yaruba professional boxer nipan ngasi Imphal da thunglabada miyam taramna okre Najagar New Delhi da ngarang chathakiba All India Invitational Professional Boxing Fight Night aduda Astex Fight Studio dagi professional boxer nipana Manipur gi mohjin duna saruk yakibani Astex Sports da boxing course oina puriba Laisram Deep Singana makhoi sing adubu lead tawkibani maduda goal ahum amadi silver ahum lorokduna Manipurna mai purakpa ngamlakibani tournament aduda goal lorokraba sing adudi 50 kg flyweight da RK Thongamba super lightweight 63 kg da Chingthang Khomba amadi super featherweight da Utkarshni loyana silver lorokraba duna lightweight ki 61 kg da Lucifer super bantam gi 55 kg da Bingchan amadi featherweight ki 57 kg da Joyshani medal phanglakraba sing amadi saruk yaruba sanaroi sing ngasi Imphal International Airport da thunglabada makhoibu harau tayamna miyamna oki sanaroi singna mai purakduna tholakpada harauba phongdoloduna Esther Sports ki founder Thangjam Premandana hai pangthokiba tournament aduda soba mai pakpa ngamkhibagi credit asi Esther Sports ta boxing course oina puriba Laisram Deep Singada pibagaloyana Manipur Professional Boxing Council amadi lamdamasi prajamiyana sanaroi singasida pibi khiba support pusu thagatpa phongdoki member mayam busu akhoi state ki vote chillaga hakna adogi mayam da ya proposal bijari adoga faidai maru wai ba kai sanawe mayam bu praja mayam na hogatiba makhoi gi thongna hapiba
ꯑꯃꯁꯨꯡ ꯃꯊꯪ ꯂꯥꯛꯀꯗꯧꯔꯤꯕ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯁꯤꯝꯂꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯊꯪ ꯊꯥꯒꯤꯁꯤꯗꯁꯨ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯒ ꯃꯌꯥꯝꯅ ꯄꯨꯟꯅ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯅꯕ ꯊꯧꯅꯥꯗꯨ ꯅꯤꯖꯔꯤ ꯁꯤꯍꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ngasi Democratic Students Alliance of Manipur Desam Jiribam District Council ki President T.S. Santos na lusingba tim amana Jiribam mayol da leiriba Jiribam Government Higher Secondary School da chattu na yengseluba matamda onthokpa phiba amada leiramba thengnare mari leinaba authorities singna miyeng sangbinaba wafam kaya thamlakli yengsing khongsa siga mari leina T.S. Santos na paumi singda haikibada Jiribam ge mayol makta da leiriba Jiribam Higher Secondary School ase Desam ge akhanaba District Council ki members singna laklaga miyeng sangsinba matamda hauji leiriba nongju nungsa ki phibam asida Jiribam Higher Secondary School ki mamang sahida repairing tawkraba auditorium hall ase yamna phibam jada leiramba se Desam na nuai tawa phawi chhatra gi oina hauji program ma tawge haiba matamda leiriba phibam asida tauba yabagi phibam oidabana mari leinaba authorities na miyeng sanghaningi aduga loyana students singi cycle set matamga chunadana leiramba thengnarakle masida natana teachers vehicle set asisu yamna phibam sadre boundary wall gi fencing asisu matik chade classroom changaga yengselubada classroom sing thongnau yaudaba maramna class tauba matamda nongpen haijinba class tauba yadabagi phibam da leire Jiribam Higher Secondary School asida nongyuriba amasung thongnau yaudana leiriba singasi athuba matamda miyeng sangbiduna amadi authorities na samjin sajin haningi haina phongdokhi All Manipur Football Association Amphana Sinduna hauze Imphal gi artificial turf ground lamlong Thongkhong amadi District Sports Association Kaksing gi ground da hauze chathariba 16 Manipur State League 2023-24 gi hayeng me tang 8 tagi makhatana sanagadaba matching nongsingi phibam phattabana maram oiraga yaithokle makhataba matching anowa picture thoklaba matungda sanaragani haina Amphagi General Secretary gi Cherol amana khangalakli Jharkhand ke Minister Alamgir Personal Secretary P.S. Sanjib Lan gi yumda House Helper oina thabak toba miyoy amadagi Enforcement Directorate na seloina lupa crore kaya phagat kre hairi lalasi former BJP Minister amagi su PS oirami haina Congress na phongdoki idina phongdoki bada Sanjib Lal ge House Helper adudagi seloina lupa crore kunmanga ga incriminating document kharaga phagatle Jharkhand ki Rural Development Minister Alamgir PS Lal nadi Pagalaba Sempamaduga Mahaka Maria Matalainade Alamasi Congress Party Dagini Jharkhand Congress ke Wangaloi Rakesh Sinana Haikibada Minister Kudingi Personal Secretary Ani Lai Amana Private ki Aduga Amana Government Officer ni Sanjib Lalasi Government Secretary ni Mahak Mamangda former BJP Minister CP Singhagi su PS Oiramki Minister Alamgir na Suhaikibada Paraba Sempamaduga Mahaka Kariyamata da Marilayade Rahul Gandhi na Jharkhand da thunglaragani haibagi mangoina red adu chathaba mali hainasu Rakesh Sinhana phongdoki state da election campaign hawdokna ba hayeng Rahul Gandhi thunglagadabani hairi Jharkhand BJP chief Babulal Marandi nadi idina Paraba Sempamaduna hanagi CM Hemant Soren gi crimes ki prop oire haiki Lisingani tara mari deg lisingani tara pan phawba state minister oikiba BJP MLA CP Singhana di ma ki PS oikiba matamda Sanjib Lal gi mathakta complaint amata laikide haiki Boeing yahan ba crude test flight Starliner spacecraft ki pilot oina Indian origin astronaut Sunita Williams ahumlak subo oina space da paina ba semsare Boeing Starliner adu hayeng Florida da leiba Cape Canaveral dagi International Space Station gi dama paikakadori Starliner gi Sunita Williams amasung Buzz Wilmore pugadori Mission asi spacecraft development da setback laibadagi matam thengthaduna lakibani Mission asna mai palabadi International Space Station ISS da crew transport tobangamba anisuba private farm oigadoribani Elon Musk SpaceX crew Dragon na ahanba private farm oiribani Starliner program gi Vice President amasung Manager Mark Mapina haikibada mission asigi damak chawthokpa poi Hauserabada Mara Palmukana Pijari
Nonglai nungsi amadi lena soalaba singi lengana state disaster relief fund gi lupa crore taruk hena kaithokle haina Chief Minister N Birena phongdokre. Nonglai nungsi amadi len yauna sukhiba nongna amangada thoalaba kaya bu lengana thubada mateng pangnaba honabiyu haina ke Mega Sandrana phongdorakli. Maharaja Narasingha gi chani humpunitoi suba mapok kumon thoram pangthokre. Loinana Enforcement Directorate na lupa crore kun mga Sanjib Lal Koba mioy amadagi phagatkre. Nasigidi paudam pijaba matanga solution jare miyang tabiri basing bamkana kurumjari.